ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯨꯅꯤꯡꯗꯕ ꯏꯆꯥꯅꯨꯄꯥ ꯃꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯂꯤ ꯁꯂꯥꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯉꯣꯆꯥ ꯑꯌꯨꯛꯀꯤ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯂꯨꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯀꯩꯅꯥꯇꯣꯝꯕꯤ ꯂꯥꯏꯗꯨꯛ ꯊꯥꯎꯃꯩ ꯊꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯏ ꯀꯩꯅꯥꯇꯣꯝꯕꯤ, ꯅꯆꯥꯅꯨꯄꯥ ꯀꯇꯟ ꯃꯔꯤꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯂꯝꯈꯤꯔꯣꯏꯅꯦ꯫ ꯑꯩꯅ ꯅꯉꯣꯟꯗ ꯐꯅꯁꯨ ꯌꯥꯝꯅ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯣ? ꯅꯆꯥꯅꯨꯄꯥꯁꯤꯡ ꯑꯁꯤ ꯉꯟꯅ ꯍꯧꯗꯣꯛꯇꯨꯅ ꯌꯨꯝꯒꯤ ꯑꯀꯣꯏꯕꯁꯤꯕꯨ ꯁꯤꯠ ꯁꯦꯡꯍꯟꯗꯨꯅ ꯅꯥꯟꯅ ꯊꯝꯍꯜꯂꯨ ꯍꯥꯏꯗꯅ ꯌꯦꯡꯉꯣ, ꯁꯪꯕꯟꯒꯁꯦ ꯅꯥꯄꯤꯅ ꯂꯣꯏꯔꯦ꯫ ꯌꯨꯝꯒꯤ ꯏꯪꯈꯣꯜ ꯃꯆꯦꯠꯁꯤꯗꯕꯨ ꯁꯦꯡꯇꯣꯛꯍꯜꯂꯒ ꯏꯟꯁꯥꯡ ꯅꯥꯄꯤꯗ ꯊꯥꯔꯕꯗꯤ ꯀꯩꯊꯦꯜꯗꯒꯤ ꯂꯩꯗ꯭ꯔꯕꯁꯨ ꯆꯥꯕ ꯌꯥꯏ꯫ ꯅꯪꯅ ꯅꯆꯥꯅꯨꯄꯥ ꯃꯔꯤ ꯑꯁꯦ ꯃꯥꯡꯍꯟꯒꯗꯧꯔꯕꯅꯤ꯫ ꯑꯩꯗꯤ ꯀꯔꯤꯒꯤ ꯏꯆꯥꯁꯤꯡꯕꯨ ꯃꯥꯡꯍꯟꯅꯕ ꯁꯤꯟꯒꯗꯧꯔꯤꯕꯅꯣ? ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯍꯧꯗꯣꯛꯂꯤꯕꯅꯤ, ꯃꯅꯥꯗꯒ ꯍꯥꯞꯇꯦ꯫ ꯃꯁꯤꯗꯕꯨ ꯑꯩꯕꯨ ꯐꯨꯔꯒ ꯍꯧꯗꯣꯛꯎꯆꯣ ꯍꯥꯏꯔꯤꯕ꯭ꯔꯣ? ꯌꯥꯗ꯭ꯔꯕꯗꯤ ꯌꯥꯗꯕꯒꯤ ꯊꯣꯛꯄ ꯇꯧꯕ ꯇꯥꯕꯅꯤ꯫ ꯌꯦꯡꯉꯨ, ꯑꯩ ꯍꯧꯗꯣꯛꯀꯦ, ꯍꯧꯒꯠꯇꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯒꯦ ꯈꯪꯒꯅꯤ꯫ ꯀꯩꯅꯣ ꯃꯣꯏ ꯕꯕꯥꯅ ꯇꯧꯕꯤꯔꯤꯗꯨꯕꯣ? ꯏꯪꯈ꯭ꯔꯕ ꯑꯌꯨꯛꯁꯤꯗ ꯏꯁꯤꯡꯗꯨꯕꯨ ꯅꯆꯥꯁꯤꯡꯗ ꯍꯩꯖꯤꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯍꯩꯖꯤꯟꯒꯗꯧꯔꯤꯕꯅꯤꯅꯦ꯫ ꯃꯈꯣꯏꯕꯨ ꯅꯣꯡꯃꯇ ꯏꯔꯨꯖꯅꯤ ꯈꯪꯕ꯭ꯔꯣ? ꯉꯁꯤꯗꯤꯅꯦ ꯃꯈꯣꯏ ꯂꯨꯖꯗꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯏꯉꯣꯆꯥꯅ ꯕꯥꯔꯇꯤꯟꯗ ꯏꯁꯤꯡ ꯑꯗꯨ ꯄꯤꯛꯊꯟꯅ ꯍꯥꯞꯇꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄा ꯃꯔꯤꯗ ꯍꯩꯖꯤꯜꯂꯝꯃꯤ꯫ ꯏꯉꯣꯆꯥꯒꯤ ꯃꯆꯥꯅꯨꯄꯥ ꯃꯔꯤꯃꯛ ꯃꯄꯥꯅ ꯏꯁꯤꯡ ꯍꯩꯖꯤꯜꯂꯛꯄ ꯑꯗꯨꯗ ꯈꯪꯗꯨꯅ ꯍꯧꯒꯠꯅꯔꯛꯂꯒ ꯃꯄꯥꯟꯗ ꯂꯣꯏꯅ ꯆꯦꯟꯊꯣꯛꯅꯔꯛꯈꯤ꯫ ꯀꯩꯅꯣ ꯄꯥꯕꯅ ꯇꯧꯔꯤꯁꯤꯕꯣ? ꯇꯨꯝꯃꯤꯉꯩꯗ ꯏꯁꯤꯡ ꯍꯩꯖꯤꯜꯂꯛꯏꯁꯤꯕꯨ ꯍꯧꯅꯕ꯭ꯔꯕ? ꯐꯖꯅ ꯍꯧꯗꯣꯛꯄꯤꯕꯗ ꯑꯩꯈꯣꯏꯅ ꯍꯧꯒꯠꯂꯣꯏꯗꯕꯁꯨ ꯂꯩꯇꯦ꯫ ꯅꯣꯏꯗꯤ ꯉꯁꯥꯏꯅ ꯐꯖꯅ ꯍꯧꯗꯣꯛꯄꯗ ꯍꯧꯒꯠꯇ꯭ꯔꯕꯅꯤꯅ ꯏꯁꯤꯡ ꯍꯩꯖꯤꯟꯗꯨꯅ ꯍꯧꯗꯣꯛꯄ ꯇꯥꯕ꯫ ꯑꯗꯨꯕꯨ ꯀꯅꯥꯅ ꯇꯧꯅꯒꯦ ꯄꯥꯕ? ꯏꯁꯤꯡ ꯍꯩꯖꯤꯜꯂꯛꯏꯗꯨꯕꯣ ꯑꯩꯈꯣꯏ ꯉꯥꯎꯗꯨꯅ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯆꯠꯂꯗꯤ ꯄꯥꯕꯒ ꯏꯃꯥꯒꯒꯤ ꯃꯥꯏ ꯆꯣꯞꯅꯤꯅꯦ꯫ ꯍꯩ, ꯅꯈꯣꯏꯗꯤ ꯍꯥꯟꯅꯗꯒꯤ ꯋꯥꯈꯜ ꯇꯥꯗꯕ ꯃꯤꯁꯛ ꯉꯥꯛꯇ ꯑꯣꯏꯗꯨꯅ ꯂꯩꯔꯕ ꯃꯗꯨꯗ ꯉꯥꯎꯕꯒꯁꯨ ꯑꯃꯨꯛ ꯀꯤꯔꯤꯕ꯭ꯔꯣ? ꯄꯥꯕ, ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯋꯥꯈꯜ ꯇꯥꯗꯕ ꯃꯤꯒ ꯆꯥꯡꯗꯝꯅꯕꯗꯨꯗꯤ ꯑꯩꯈꯣꯏꯃꯨꯛ ꯋꯥꯈꯜ ꯇꯥꯕ ꯅꯆꯥꯗꯤꯅꯦ ꯀꯩꯗꯧꯅꯨꯡꯗ ꯐꯪꯉꯔꯣꯏ꯫ ꯍꯩ, ꯇꯥꯅꯤꯡꯗꯦꯅꯦꯍꯦ, ꯋꯥ ꯉꯥꯡꯕꯗ ꯇꯟꯗꯕꯒꯨꯝꯅ ꯊꯕꯛ ꯇꯧꯕꯗꯁꯨ ꯅꯔꯤꯟ ꯇꯟꯒꯅꯤ꯫ ꯅꯆꯤꯟ ꯀꯜꯂꯒ ꯀꯔꯤꯕꯨ ꯀꯥꯟꯅꯒꯅꯤ? ꯄꯥꯕ, ꯑꯩꯈꯣꯏꯕꯨ ꯍꯧꯖꯤꯛ ꯑꯌꯨꯛ ꯑꯉꯟꯕꯗ ꯍꯧꯒꯠꯂꯒ ꯀꯩꯗꯧꯗꯣꯏꯅꯣ? ꯊꯕꯛ ꯀꯩꯁꯨ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯍꯩ, ꯀꯔꯤꯒꯤ ꯂꯩꯔꯣꯏ? ꯅꯃꯤꯠꯁꯤꯡꯗꯨꯕꯨ ꯇꯥꯡꯂꯕ꯭ꯔꯣ? ꯍꯥ? ꯏꯆꯥ ꯅꯨꯄꯥ ꯃꯔꯤ ꯂꯩꯔꯤꯅꯤ ꯍꯥꯏꯕꯗ ꯉꯥꯏ, ꯅꯈꯣꯏ ꯂꯩꯇꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯌꯦꯡꯉꯨ, ꯏꯪꯈꯣꯜ ꯁꯪꯕꯟꯒꯁꯦ ꯎꯃꯪ ꯁꯥꯔꯤ, ꯃꯁꯤꯗꯁꯨ ꯁꯤꯠ ꯁꯦꯡꯗꯨꯅ ꯅꯥꯟꯅ ꯊꯝꯕ ꯌꯥꯏ꯫ ꯅꯈꯣꯏꯁꯦ ꯍꯧꯖꯤꯛꯇꯤ ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯔꯕꯅꯤ, ꯅꯨꯄꯤ ꯊꯤꯕ ꯌꯥꯔꯕ ꯉꯥꯛꯇꯅꯤ꯫ ꯅꯈꯣꯏꯅ ꯅꯁꯥꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃꯃꯝ ꯂꯩꯅꯅꯕ ꯍꯣꯠꯅꯒꯦꯗꯤ ꯍꯥꯏꯗ꯭ꯔꯗꯨꯅ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇ ꯈꯔ ꯐꯝ, ꯈꯨꯟꯒꯤ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯆꯠ ꯆꯠꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯀꯅꯤ꯫ ꯆꯐꯨ ꯎꯌꯥꯟ ꯀꯣꯠꯇꯨꯅ ꯇꯞ ꯇꯥꯕ ꯃꯈꯩ ꯆꯥꯔꯒ ꯇꯨꯝꯕꯗꯨꯅꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯒꯅꯤ? ꯄꯥꯕꯅ ꯑꯩꯈꯣꯏꯗ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯉꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯑꯩꯈꯣꯏꯁꯨ ꯑꯉꯥꯡ ꯈꯔ ꯑꯣꯏꯔꯤꯅ ꯇꯧꯕꯅꯤ꯫ ꯁꯨꯔꯛꯈꯤꯅꯤ, ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯦꯛꯇ ꯅꯨꯄꯤ ꯊꯤꯒꯗꯕꯁꯨ ꯅꯠꯇꯦꯗꯅ꯫ ꯃꯥꯅꯦ, ꯑꯩꯈꯣꯏ ꯇꯥꯖꯧꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯃꯤ꯫ ꯑꯗꯨꯒ ꯄꯥꯕꯁꯨ ꯅꯍꯥ ꯈꯔ ꯑꯣꯏꯔꯤ, ꯑꯗꯨꯅ ꯄꯥꯕꯅ ꯑꯍꯜ ꯈꯔ ꯑꯣꯏꯁꯤꯜꯂꯛꯂꯒ ꯑꯩꯈꯣই ꯁꯨꯕꯤꯒꯦ꯫ ꯑꯩꯕꯨ ꯅꯍꯥ ꯑꯣꯏꯔꯤꯕ? ꯆꯠꯄ ꯐꯥꯎꯕ ꯀꯟꯅ ꯆꯠꯄ ꯉꯝꯂꯛꯇꯕꯗꯒꯤ ꯆꯩꯁꯨ ꯄꯥꯏꯔꯒ ꯆꯠꯂꯤꯕ ꯑꯩꯕꯨ ꯅꯍꯥ ꯑꯣꯏꯔꯤ ꯍꯥꯏꯕ? ꯅꯈꯣꯏꯒꯤ ꯅꯄꯥ ꯑꯩꯁꯦ ꯁꯨꯝꯗꯨꯅ ꯆꯥꯕ ꯌꯥꯕ ꯆꯥꯊꯣꯛꯂꯒ ꯁꯤꯔꯝꯗꯥꯏ ꯃꯇꯝꯗ ꯄꯣꯊꯥꯍꯟꯒꯦ ꯁꯤꯅꯤꯅꯦ꯫ ꯑꯁ ꯄꯥꯕ, ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯕ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯐꯧꯁꯨ ꯃꯌꯥꯝ ꯂꯩꯔꯤ, ꯑꯩꯈꯣꯏꯕꯨ ꯀꯔꯤꯗ ꯋꯥꯠꯂꯤꯒꯦ? ꯅꯈꯣꯏꯅ ꯎꯔꯤꯕꯁꯤ ꯐꯧ ꯈꯔ ꯄꯩꯔꯒ ꯊꯝꯃꯤ, ꯃꯁꯤꯗꯅꯤꯅꯦ ꯑꯩꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯏꯄꯥꯡꯒꯜꯅ ꯁꯨꯗꯨꯅ ꯇꯥꯟꯁꯤꯟꯖꯈꯤꯕ ꯂꯧ ꯏꯪꯈꯣꯜ ꯀꯌꯥ ꯑꯃ꯫ ꯑꯩꯅ ꯊꯕꯛ ꯁꯨꯕ ꯉꯝꯁꯤꯜꯂꯛꯇꯕꯗꯒꯤ ꯅꯈꯣꯏꯅ ꯋꯥꯈꯜ ꯇꯥꯗꯕꯅ ꯌꯣꯟꯊꯣꯛꯂꯒ ꯏꯃꯨꯡꯒꯤ ꯑꯋꯥꯠꯄ ꯃꯦꯟꯅꯕꯗ ꯍꯧꯖꯤꯛꯇꯤ ꯂꯧ ꯃꯆꯦꯠ ꯑꯃꯈꯛ ꯂꯩꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯂꯩꯇ꯭ꯔꯦ꯫ ꯃꯁꯤꯁꯨ ꯅꯈꯣꯏ ꯃꯔꯤꯅ ꯐꯧ ꯊꯥꯗꯨꯅ ꯂꯧ ꯎꯕ ꯌꯥꯏ, ꯃꯗꯨ ꯇꯧꯗ꯭ꯔꯕꯅꯤꯅ ꯃꯤꯉꯣꯟꯗ ꯎꯍꯟꯗꯨꯅ ꯆꯍꯤꯒꯤ ꯐꯧ ꯈꯔ ꯄꯤꯔꯛꯄ ꯑꯁꯤꯅꯗꯤ ꯀꯝꯗꯧꯅ ꯅꯈꯣꯏ ꯍꯤꯡꯍꯧꯒꯅꯤ? ꯏꯄꯥꯒꯤ ꯑꯆꯧꯕ, ꯅꯪꯁꯤ ꯏꯄꯥꯒꯤ ꯏꯆꯥ ꯑꯍꯜ, ꯅꯪꯅ ꯋꯥꯈꯜ ꯇꯥꯔꯕꯗꯤ ꯅꯅꯥꯎ ꯅꯨꯄꯥ ꯑꯍꯨꯝꯕꯨꯁꯨ ꯅꯪꯅ ꯂꯝꯖꯤꯡꯕꯤꯗꯨꯅ ꯑꯐꯕ ꯃꯤ ꯑꯃꯃꯝꯇꯪ ꯁꯦꯝꯕ ꯉꯝꯖꯒꯅꯤꯀꯣ? ꯅꯪꯒꯤ ꯅꯈꯨꯠꯇ ꯄꯨꯝꯅꯃꯛ ꯂꯩ, ꯅꯪ ꯋꯥꯈꯜ ꯇꯥꯎ꯫ ꯍꯣꯏ ꯄꯥꯕꯨꯡ, ꯍꯣꯔꯦꯟ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯏꯅꯦ ꯊꯔꯣꯒꯤ ꯆꯥꯒ ꯕꯣꯔꯥꯒ
ꯑꯃꯨꯛꯇꯪ ꯆꯥꯔꯒ ꯅꯆꯥꯁꯦ ꯋꯥꯈꯜ ꯃꯨꯟꯅ ꯇꯧꯖꯒꯦ꯫ ꯕꯥꯕꯥ, ꯑꯩꯈꯣꯏꯁꯨ ꯇꯥꯆꯧꯒ ꯋꯥꯈꯜ ꯈꯜꯂꯨꯒꯦ꯫ ꯕꯣꯔꯥ ꯆꯥꯅꯅꯕ ꯁꯦꯜ ꯈꯔ ꯄꯤꯕꯤꯌꯨꯀꯣ꯫ ꯑꯣ, ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯅꯈꯣꯏꯕꯨ ꯋꯥꯈꯜ ꯇꯥꯅꯅꯕ ꯉꯥꯡꯂꯤꯕꯁꯤ ꯋꯥꯈꯜ ꯈꯔ ꯂꯥꯛꯂꯕ꯭ꯔꯥ ꯈꯟꯕꯅꯤ꯫ ꯑꯗꯨꯒ ꯅꯈꯣꯏꯗꯤ ꯁꯦꯔꯦ ꯆꯠꯂꯒ ꯂꯩꯔꯝꯃꯦꯗꯅ꯫ ꯅꯈꯣꯏꯅꯦ ꯑꯣꯏꯔꯣꯏꯗꯕ ꯃꯆꯥ ꯉꯥꯛꯇꯅꯤ꯫ ꯀꯩꯅꯣ ꯄꯥꯕꯁꯤꯅ ꯑꯁꯨꯛ ꯌꯥꯝ ꯁꯥꯎꯅ ꯆꯠꯈ꯭ꯔꯤꯁꯤꯕꯣ? ꯍꯣꯔꯦꯟ ꯕꯣꯔꯥ ꯆꯥꯅꯕ ꯂꯨꯄꯥ 5-10ꯗ ꯄꯤꯌꯨ ꯍꯥꯏꯔꯒ ꯏꯕꯨꯡꯉꯣ, ꯅꯈꯣꯏꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯈꯜ ꯇꯥꯗꯦꯗ꯫ ꯅꯄꯥꯁꯤꯅ ꯁꯥꯎꯋꯦ ꯈꯪꯉꯗꯤ ꯇꯨꯃꯤꯟꯅꯁꯨ ꯂꯩ꯫ ꯅꯈꯣꯏꯅ ꯊꯣꯛꯄ ꯑꯃ ꯄꯪꯉꯥꯡꯗ ꯉꯥꯡꯉꯤ꯫ ꯅꯈꯣꯏ ꯃꯔꯤꯁꯦ ꯋꯥꯈꯜ ꯌꯥꯝ ꯇꯥꯃꯟꯗꯦ꯫ ꯅꯄꯥ ꯅꯃꯥ ꯑꯩꯈꯣꯏꯕꯨ ꯋꯥꯅꯅꯕ ꯁꯤꯟꯒꯅꯨ꯫ ꯏꯉꯣꯆꯥ ꯑꯃꯗꯤ ꯀꯩꯅꯥꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯆꯧꯕ ꯊꯥꯅꯤꯜ, ꯆꯤꯡꯈꯩ ꯑꯃꯗꯤ ꯃꯅꯤ ꯍꯧꯖꯤꯛꯇꯤ ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯔꯦ, ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯁꯥꯗ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯀꯔꯤꯁꯨ ꯈꯟꯊꯕ ꯉꯝꯂꯝꯗꯦ꯫ ꯃꯆꯤꯜ ꯃꯅꯥꯎ ꯃꯔꯤ ꯍꯧꯅꯗꯨꯅ ꯀꯣꯏꯕ ꯆꯠꯇꯨꯅ ꯃꯇꯝ ꯃꯥꯡꯍꯟꯕ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯍꯩꯅꯕꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯏꯉꯣꯆꯥ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯏꯉꯣꯆꯥ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯜꯂꯛꯄ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯛꯏ꯫ ꯍꯥꯟꯅꯗꯤ ꯂꯧ ꯏꯪꯈꯣꯜ ꯀꯌꯥ ꯑꯃ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯍꯜ ꯑꯣꯏꯁꯜꯂꯛꯂꯕ ꯃꯇꯝꯗ ꯁꯨꯕ ꯉꯝꯂꯛꯇ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯆꯥꯅꯨꯄꯥ ꯃꯔꯤꯅ ꯋꯥꯈꯜ ꯇꯥꯗꯕꯗꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯂꯧ ꯏꯪꯈꯣꯜ ꯌꯣꯟꯊꯣꯛꯂꯒ ꯏꯃꯨꯡ ꯄꯨꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯂꯧ ꯃꯆꯦꯠ ꯑꯃꯗꯒꯤ ꯍꯦꯟꯅ ꯂꯩꯔꯝꯗꯦ꯫ ꯅꯣꯡꯃ ꯏꯉꯣꯆꯥ ꯃꯥꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯆꯟꯗ꯭ꯔꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯏꯇꯥꯎ, ꯀꯗꯥꯏꯗ ꯆꯠꯄꯤꯔꯨꯕꯅꯣ? ꯏꯇꯥꯎ ꯆꯟꯗ꯭ꯔ, ꯑꯩ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯂꯨꯕꯅꯤ꯫ ꯏꯇꯥꯎꯗꯤ ꯀꯗꯥꯏꯗ ꯆꯠꯄꯤꯔꯨꯕꯅꯣ? ꯏꯇꯥꯎ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯉꯥꯟꯕꯅ ꯍꯟꯗꯛ ꯏꯪꯈꯣꯜ ꯑꯆꯧꯕ ꯑꯃ ꯂꯩꯔꯦ꯫ ꯃꯗꯨꯗ ꯉꯥꯅꯨ ꯌꯦꯟ ꯈꯔ ꯂꯣꯏꯔꯒ ꯁꯦꯜ ꯇꯥꯟꯒꯅꯤ ꯍꯥꯏ꯫ ꯑꯗꯨꯅ ꯑꯩꯅ ꯌꯦꯡꯁꯤꯟꯕ ꯆꯠꯆꯔꯨꯕꯅꯤ꯫ ꯑꯗꯣ ꯏꯇꯥꯎꯒꯤ ꯂꯧꯗꯤ ꯍꯟꯗꯛ ꯐꯧ ꯀꯌꯥꯝ ꯊꯣꯛꯂꯕ? ꯏꯇꯥꯎ, ꯌꯥꯝꯅꯕꯨꯗꯤ ꯊꯣꯛꯏ, ꯑꯗꯨꯕꯨ ꯏꯇꯥꯎ, ꯃꯤꯅ ꯎꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯈꯔ ꯄꯤꯔꯛꯏ꯫ ꯑꯦ ꯏꯇꯥꯎ, ꯀꯩꯗꯧꯕꯒꯤ ꯃꯤꯉꯣꯟꯗ ꯎꯍꯜꯂꯤꯅꯣ? ꯅꯆꯥꯅꯨꯄꯥ 3 ꯂꯩꯔꯤꯕꯗꯨꯕꯨ ꯃꯤꯅ ꯎꯍꯟꯕꯒꯤ ꯀꯔꯤ ꯃꯊꯧ ꯂꯩꯒꯦ? ꯏꯇꯥꯎ, ꯃꯤꯅ ꯎꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯅꯆꯥꯅꯨꯄꯥ 4ꯅ ꯎꯖꯔꯕꯗꯤ ꯐꯧ ꯈꯨꯗꯤꯡꯃꯛ ꯅꯈꯣꯏꯒꯤ ꯑꯣꯏꯔꯕꯗꯤ ꯀꯌꯥꯗ ꯀꯥꯟꯅꯒꯅꯤ? ꯑꯩꯒꯤꯗꯤ ꯏꯆꯥꯅꯨꯄꯥ ꯑꯃꯈꯛꯇꯅꯤ꯫ ꯃꯥꯅ ꯄꯥꯛ ꯆꯥꯎꯈ꯭ꯔꯕ ꯂꯧ ꯑꯗꯨꯕꯨ ꯁꯦꯟꯅꯗꯨꯅ ꯎꯕꯗꯒꯤ ꯍꯟꯗꯛꯇꯤ ꯐꯧꯁꯨ ꯌꯥꯝꯅ ꯊꯣꯛꯂꯤ꯫ ꯏꯇꯥꯎ, ꯅꯪꯒꯤ ꯅꯆꯥꯗꯤ ꯌꯥꯝꯅ ꯐꯩ, ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯏꯆꯥꯅꯨꯄꯥ 4 ꯂꯩ ꯍꯥꯏꯖꯕꯗꯅꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯕ ꯀꯥꯟꯅꯕ ꯅꯠꯇꯦ꯫ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯁꯨꯅꯤꯡꯕ ꯍꯣꯠꯅꯅꯤꯡꯕ ꯑꯝꯇ ꯌꯥꯎꯕ ꯑꯉꯥꯡ ꯅꯠꯇꯦ꯫ ꯑꯩꯅꯒ ꯑꯍꯜ ꯑꯣꯏꯁꯜꯂꯛꯂꯕꯅꯤꯅ ꯊꯕꯛ ꯁꯨꯕꯁꯨ ꯉꯝꯗ꯭ꯔꯗꯨꯅ ꯃꯤꯉꯣꯟꯗ ꯎꯍꯟꯗꯨꯅ ꯆꯍꯤꯒꯤ ꯐꯧ ꯈꯔ ꯐꯪꯕ ꯑꯗꯨꯅ ꯄꯥꯡꯅꯅꯕ ꯆꯥꯖꯔꯤꯕꯅꯤ꯫ ꯏꯇꯥꯎ, ꯑꯩꯁꯨ ꯈꯪꯏ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ 4ꯗꯨ ꯃꯔꯤꯟ ꯌꯥꯝꯅ ꯇꯜꯂꯦ ꯍꯥꯏ꯫ ꯑꯗꯨꯕꯨ ꯏꯇꯥꯎ, ꯃꯈꯣꯏꯅ ꯇꯧꯔꯤꯕꯗꯣ ꯑꯐꯕ ꯅꯠꯇꯦ꯫ ꯍꯌꯦꯡ ꯀꯣꯟꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯄꯨꯟꯁꯤꯗ ꯃꯥꯡꯂꯛꯀꯅꯤ꯫ ꯏꯇꯥꯎ, ꯅꯪ ꯑꯩꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯗꯤ ꯅꯣꯡꯃꯇ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯁꯨ ꯅꯣꯝꯈꯤ꯫ ꯑꯩꯉꯣꯟꯗꯒꯤꯕꯨ ꯏꯇꯥꯎꯅ ꯍꯦꯟꯅ ꯁꯨ ꯅꯣꯝꯕ ꯀꯜꯂꯛꯄꯅꯤ꯫ ꯂꯧ ꯏꯪꯈꯣꯜ ꯀꯌꯥ ꯑꯃ ꯂꯩꯕ ꯑꯗꯨꯅ ꯏꯇꯥꯎꯒꯨꯝꯅ ꯏꯆꯥꯁꯤꯡꯗꯨꯁꯨ ꯃꯇꯤꯛ ꯆꯥꯅꯅꯕ ꯉꯥꯡ ꯁꯛꯇ꯭ꯔꯕꯗꯤ ꯌꯥꯔꯣꯏ꯫ ꯏꯇꯥꯎ, ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯂꯩꯖꯔꯝꯕ ꯂꯧ ꯏꯪꯈꯣꯜ ꯈꯨꯗꯤꯡꯃꯛ ꯏꯆꯥꯁꯤꯡꯅ ꯋꯥꯈꯜ ꯇꯥꯗꯕꯗꯒꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯑꯩꯁꯨ ꯅꯣꯡꯃꯗ ꯋꯥꯈꯜꯁꯦ ꯄꯣꯊꯥꯕ ꯁꯪꯗ꯭ꯔꯦ꯫ ꯃꯈꯣꯏ ꯃꯔꯤꯒꯤ ꯈꯟꯕꯗ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯦ, ꯑꯗꯨꯕꯨ ꯋꯥꯈꯜ ꯇꯥꯕ ꯂꯩꯇꯦ꯫ ꯑꯩꯕꯨ ꯀꯔꯤ ꯇꯧꯗꯨꯅ ꯃꯈꯣꯏꯕꯨ ꯋꯥꯈꯜ ꯇꯥꯍꯟꯒꯅꯤ ꯈꯟꯕꯗ ꯋꯥꯔꯦ꯫ ꯏꯇꯥꯎ, ꯊꯣꯏꯅꯁꯨ ꯈꯟꯖꯤꯟꯒꯅꯨꯗ, ꯃꯈꯣꯏꯁꯨ ꯋꯥꯈꯜ ꯇꯥꯔꯛꯄꯒꯤ ꯃꯇꯝꯁꯨ ꯂꯥꯛꯈꯤꯅꯤ꯫ ꯑꯗꯨꯕꯨ ꯏꯇꯥꯎ, ꯃꯇꯝ ꯆꯥꯅ ꯉꯥꯡꯍꯧꯗꯕꯗꯤ ꯌꯥꯗꯦ꯫ ꯑꯗꯨꯅ ꯏꯇꯥꯎ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯏꯪꯈꯣꯜ ꯑꯃ ꯁꯥꯒꯗꯧꯔꯤꯕ ꯑꯁꯤꯗ ꯊꯕꯛ ꯁꯨꯅꯅꯕ ꯃꯤ ꯈꯔ ꯊꯤꯒꯗꯧꯔꯤ꯫ ꯑꯗꯨꯅ ꯑꯇꯣꯞꯄ ꯃꯤꯗ ꯁꯨꯍꯟꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯏꯇꯥꯎꯒꯤ ꯏꯆꯥ 4ꯗꯨ ꯑꯣꯏꯅ ꯁꯨꯍꯟꯁꯤ꯫ ꯃꯗꯨꯗꯒꯤ ꯁꯦꯜ ꯇꯥꯟꯕ ꯍꯩꯔꯛꯀꯗꯧꯔꯤꯕꯅꯤ ꯏꯇꯥꯎ꯫ ꯏꯇꯥꯎꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯃꯤ꯫ ꯃꯈꯣꯏ 4ꯒꯤ ꯊꯕꯛ ꯊꯤꯕꯗ ꯑꯩ ꯋꯥꯔꯕꯅꯤ꯫ ꯑꯗꯨꯅ ꯑꯩ ꯀꯟꯅ ꯉꯥꯡꯅꯗꯨꯅ ꯏꯇꯥꯎꯒꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯌꯥꯎꯍꯜꯂꯒꯦ꯫ ꯃꯁꯤꯒꯤ ꯋꯥꯁꯦ ꯑꯔꯨꯕ ꯑꯃꯗꯤ ꯑꯣꯏꯒꯗꯧꯔꯤ꯫ ꯊꯕꯛ ꯑꯃꯠꯇ ꯇꯧ ꯍꯥꯏꯕ ꯌꯥꯗꯕ ꯃꯈꯣꯏ 4ꯗꯤ ꯍꯥꯏꯔꯨꯒꯗꯧꯕꯁꯤ ꯊꯥꯖꯕꯒꯤ ꯋꯥꯡꯃꯗꯅꯤ꯫ ꯏꯇꯥꯎ, ꯀꯟꯅ ꯉꯥꯡꯅꯗꯨꯅ ꯃꯁꯤꯒꯤ ꯊꯕꯛꯁꯦ ꯍꯥꯟꯅ ꯇꯧꯍꯟꯈꯤꯁꯤ꯫ ꯑꯗꯨꯒ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯃꯇꯨꯡ ꯇꯥꯕꯗ ꯅꯇꯥꯎꯅ ꯂꯝꯕꯤ ꯄꯨꯝꯕ ꯁꯤꯟꯖꯒꯦ꯫ ꯀꯩꯁꯨ ꯊꯣꯏꯅ ꯋꯥꯕꯤꯒꯅꯨ꯫ ꯉꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯃꯠꯇ ꯄꯣꯛꯆꯕ ꯑꯁꯤꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯂꯤꯕꯁꯦ ꯏꯇꯥꯎ, ꯅꯇꯥꯎꯅ ꯁꯤꯟꯕꯒꯤꯅꯤ꯫ ꯅꯇꯥꯎꯕꯨ ꯊꯥꯖꯕꯤꯌꯨ꯫ ꯑꯩꯅ ꯄꯨꯝꯅꯃꯛ ꯐꯅꯅꯕ ꯁꯤꯟꯖꯒꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯏꯇꯥꯎꯁꯨ ꯌꯨꯝꯗ ꯍꯟꯕꯤꯗꯨꯅ ꯏꯆꯥꯁꯤꯡꯒ ꯋꯥꯔꯤ ꯇꯥꯟꯅꯕꯤꯔꯨꯔꯣ꯫ ꯍꯣꯏ ꯏꯇꯥꯎ,
ꯏꯇꯥꯎꯁꯨ ꯌꯧꯕꯤꯔꯣ ꯑꯩꯁꯨ ꯏꯆꯥꯁꯤꯡꯗ ꯑꯃꯨꯛꯇ ꯍꯥꯏꯔꯨꯈꯤꯒꯦ ꯏꯇꯥꯎ ꯌꯥꯕꯒ ꯅꯇꯥꯎꯗꯣ ꯄꯥꯎ ꯈꯪꯍꯟꯕꯤꯔꯛꯑꯣ ꯊꯕꯛ ꯍꯦꯛꯇ ꯍꯧꯔꯗꯕꯅꯤ ꯃꯇꯝꯗꯤ ꯌꯥꯝ ꯂꯧꯕꯤꯒꯅꯨ ꯊꯕꯛꯁꯦ ꯈꯔ ꯊꯨꯅ ꯄꯥꯏꯈꯠꯆꯅꯤꯡꯗꯨꯅ ꯇꯧꯕꯅꯤ ꯍꯣꯏ ꯑꯩ ꯑꯊꯨꯕ ꯃꯇꯝꯗ ꯏꯇꯥꯎꯗꯣ ꯄꯥꯎ ꯌꯧꯍꯟꯖꯔꯛꯑꯒꯦ ꯏꯉꯣꯆꯥꯒꯤ ꯃꯇꯥꯎ ꯆꯟꯗ꯭ꯔꯅ ꯃꯆꯥꯅꯨꯄꯥ ꯃꯔꯤꯕꯨ ꯃꯥꯡꯗꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯍꯟꯅꯕ ꯍꯥꯏꯔꯝꯃꯤ ꯏꯉꯣꯆꯥꯅꯁꯨ ꯌꯥꯔꯗꯨꯅ ꯃꯆꯥꯅꯨꯄꯥ ꯃꯔꯤꯒ ꯋꯥ ꯇꯥꯟꯅꯔꯝꯃꯤ ꯑꯆꯧꯕ ꯏꯄꯥꯅ ꯉꯁꯤ ꯅꯈꯣꯏ ꯃꯔꯤꯗ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯦ ꯅꯈꯣꯏ ꯃꯨꯟꯅ ꯇꯥꯎ ꯅꯈꯣꯏ ꯃꯔꯤꯁꯦ ꯍꯧꯖꯤꯛꯇꯤ ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯔꯦ ꯑꯐ ꯐꯠꯇ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯏꯄꯥꯁꯨ ꯑꯍꯜ ꯑꯣꯏꯁꯜꯂꯛꯂꯕꯅꯤꯅ ꯀꯔꯤꯃꯠꯇ ꯁꯨꯕ ꯆꯠꯄꯁꯨ ꯉꯝꯗ꯭ꯔꯦ ꯅꯈꯣꯏ ꯃꯔꯤꯅ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯨꯅ ꯅꯃꯥ ꯅꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯗꯕꯅꯤ ꯅꯈꯣꯏ ꯃꯔꯤ ꯍꯌꯦꯡꯗꯒꯤꯗꯤ ꯑꯩꯒꯤ ꯏꯇꯥꯎ ꯆꯟꯗ꯭ꯔꯒꯤ ꯏꯪꯈꯣꯜꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯗꯨꯅ ꯁꯦꯜ ꯇꯥꯟꯕ ꯍꯧꯔꯣ ꯕꯥꯕꯥ ꯍꯌꯦꯡꯃꯛ ꯍꯦꯛꯇ ꯌꯥꯎꯕ ꯍꯥꯏꯕꯗꯨꯗꯤ ꯈꯔ ꯊꯨꯃꯜꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯔꯤ ꯑꯝꯇ ꯄꯨꯟꯅ ꯈꯟꯅꯖꯔꯛꯈꯤꯒꯦ ꯏꯕꯨꯡꯉꯣ ꯏꯄꯥꯅ ꯋꯥꯔꯤ ꯄꯨꯝꯕ ꯁꯥꯟꯅꯕ ꯂꯣꯏꯔꯝꯃꯤ ꯅꯈꯣꯏ ꯎꯔꯩ ꯎꯔꯥ ꯇꯧꯔꯅꯨ ꯏꯄꯥꯅ ꯁꯤꯜꯂꯤꯕꯁꯤ ꯅꯈꯣꯏꯒꯤ ꯐꯅꯅꯕꯅꯤ ꯀꯩꯁꯨꯝꯇ ꯋꯥꯒꯗꯕ ꯊꯕꯛ ꯅꯠꯇꯦ ꯑꯌꯨꯛꯇ ꯆꯠꯂꯒ ꯏꯟꯁꯥꯡ ꯅꯥꯄꯤ ꯏꯁꯤꯡ ꯆꯥꯏꯕ ꯌꯦꯟ ꯉꯥꯅꯨ ꯃꯆꯤꯟꯖꯥꯛ ꯊꯥꯛꯀꯅꯤ ꯃꯁꯤꯗꯅꯤ ꯑꯗꯨꯒꯅꯦ ꯆꯥꯛꯁꯨ ꯃꯈꯣꯏꯅ ꯊꯣꯡ ꯊꯥꯛꯇꯨꯅ ꯊꯤꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯅꯈꯣꯏ ꯍꯌꯦꯡꯃꯛ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯁꯤꯀꯣ ꯑꯁ ꯄꯥꯕꯅ ꯑꯩꯈꯣꯏꯒꯤ ꯋꯥ ꯇꯥꯗ꯭ꯔꯤꯉꯩꯗ ꯀꯩꯒꯤ ꯍꯥꯟꯅ ꯌꯥꯊꯣꯛꯄꯤꯔꯝꯃꯤꯅꯣ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛꯄꯨ ꯄꯥꯕꯅ ꯑꯩꯈꯣꯏꯒꯤ ꯋꯥ ꯑꯝꯇ ꯇꯥꯗꯅ ꯇꯧꯔꯝꯕꯁꯤꯗꯤ ꯌꯥꯅꯤꯡꯗꯦꯗ ꯄꯥꯕ ꯍꯩ ꯑꯩꯅ ꯁꯤꯜꯂꯤꯕꯁꯦ ꯅꯈꯣꯏꯒꯤ ꯐꯠꯇꯅꯕ ꯌꯥꯎꯈ꯭ꯔꯕ꯭ꯔꯣ ꯑꯩꯕꯨ ꯀꯔꯤꯒꯤ ꯏꯆꯥꯁꯤꯡꯒꯤ ꯃꯥꯡꯅꯅꯕ ꯁꯤꯟꯒꯅꯤ ꯑꯩꯅ ꯁꯤꯜꯂꯤꯕꯁꯦ ꯅꯈꯣꯏꯒꯤ ꯑꯐꯕ ꯉꯥꯛꯇꯅꯤ ꯃꯁꯤꯗ ꯍꯥꯟꯅ ꯍꯥꯏꯅꯕ ꯑꯃꯨꯛ ꯇꯧꯈꯤꯗ꯭ꯔꯣ ꯅꯈꯣꯏ ꯃꯔꯤꯅ ꯌꯨꯝ ꯑꯁꯤꯗ ꯊꯕꯛ ꯁꯨ ꯅꯣꯝꯗꯨꯅ ꯂꯩꯒꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯒ ꯀꯅꯥ ꯂꯥꯛꯂꯒ ꯑꯩꯈꯣꯏꯕꯨ ꯊꯥꯛꯀꯅꯤ ꯍꯥ ꯑꯁꯨꯛ ꯐꯖꯅ ꯍꯥꯏꯕꯁꯤꯗ ꯌꯥꯅꯤꯡꯗ꯭ꯔꯕꯗꯤ ꯐꯨꯔꯒ ꯇꯥꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯈꯪ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯍꯌꯦꯡꯃꯛ ꯆꯠꯇꯨꯅ ꯌꯥꯎꯗꯕ ꯌꯥꯔꯣꯏ ꯏꯉꯣꯆꯥ ꯁꯥꯎꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯅꯈꯣꯏꯕꯨ ꯋꯥꯈꯜ ꯇꯥꯔꯨꯅꯦꯍꯦ ꯅꯈꯣꯏꯅ ꯋꯥꯈꯜ ꯇꯥꯗꯕꯅ ꯅꯄꯥꯁꯨ ꯋꯥꯔꯦ ꯏꯃꯥ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ ꯄꯥꯕ ꯍꯣꯏ ꯏꯃꯥ ꯍꯣꯏ ꯑꯍꯜ ꯑꯣꯏꯔꯛꯑꯦ ꯍꯥꯏꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯆꯔꯥ ꯍꯦꯟꯕꯃꯛꯇꯤ ꯅꯠꯇꯦꯗꯅ ꯍꯌꯦꯡ ꯀꯣꯟꯅ ꯂꯩꯔꯛꯇ꯭ꯔꯕ ꯀꯥꯟꯗ ꯁꯨꯔꯒ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯄꯥꯕꯅ ꯅꯪꯍꯧꯔꯔꯣꯏꯗꯨꯃꯥꯏꯅ ꯍꯦꯛꯇ ꯇꯧꯕ ꯏꯃꯥꯒꯤ ꯑꯆꯧꯕ ꯁꯦꯜ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯨꯗꯛꯇ ꯂꯩꯒꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯂꯩꯕ ꯁꯦꯜ ꯄꯥꯏꯕ ꯃꯤ ꯑꯃ ꯍꯦꯛꯇ ꯑꯣꯏꯒꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯑꯣꯏꯕ ꯉꯝꯕ ꯅꯠꯇꯦ ꯉꯁꯤ ꯃꯥꯏ ꯄꯥꯛꯄ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅꯔꯤꯕ ꯃꯌꯥꯝꯁꯦ ꯆꯍꯤ ꯀꯌꯥ ꯀꯌꯥꯗꯒꯤ ꯑꯋꯥꯕ ꯃꯩꯁꯥ ꯀꯌꯥ ꯂꯥꯡꯗꯨꯅ ꯍꯣꯠꯅꯔꯛꯇꯨꯅ ꯑꯣꯏꯔꯛꯂꯤꯕꯅꯤ ꯑꯗꯨꯅꯅꯦ ꯅꯈꯣꯏ ꯃꯔꯤꯃꯛ ꯅꯄꯥꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯎꯀꯣ ꯃꯃꯥꯅ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯃꯔꯤꯃꯛ ꯋꯥ ꯂꯩꯊꯣꯛꯄ ꯉꯝꯂꯝꯗꯦ ꯃꯆꯤꯜ ꯃꯅꯥꯎ ꯃꯔꯤꯅ ꯈꯟꯅꯖꯔꯝꯃꯤ ꯏꯅꯥꯎꯁꯥ ꯏꯃꯥꯅ ꯍꯥꯏꯔꯝꯕꯁꯤ ꯇꯥꯕꯗ ꯑꯩ ꯋꯥ ꯂꯩꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯩꯗꯧꯁꯦ ꯍꯥꯏꯕꯅꯣ ꯇꯥꯆꯧ ꯑꯩꯗꯤ ꯊꯕꯛ ꯁꯨꯕꯁꯦ ꯇꯟꯗꯤ ꯇꯟꯕꯅꯤ ꯑꯗꯨꯕꯨ ꯌꯥꯔꯦ ꯍꯌꯦꯡ ꯆꯠꯇꯨꯅ ꯌꯦꯡꯊꯣꯛꯎꯔꯁꯤ ꯑꯗꯨꯒ ꯇꯥꯆꯧ ꯑꯋꯥꯕ ꯊꯕꯛ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯗꯤ ꯇꯣꯛꯀꯅꯤꯀꯣ ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯑꯋꯥꯕ ꯊꯕꯛ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯁꯨ ꯇꯣꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨ ꯇꯥꯆꯧ ꯇꯌꯥꯏ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯍꯦꯛꯇ ꯀꯔꯝꯅ ꯇꯣꯛꯀꯅꯤ ꯃꯗꯨꯒꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔ ꯂꯣꯏ ꯄꯥꯕ ꯏꯃꯥꯒꯤ ꯃꯃꯥꯡꯗ ꯊꯕꯛ ꯆꯠꯈꯤꯕ ꯁꯥꯔꯒ ꯑꯩꯈꯣꯏꯅ ꯂꯩꯊꯣꯛꯇꯨꯅ ꯂꯩꯔꯒ ꯃꯇꯝ ꯌꯧꯔꯒ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯑ ꯂꯣꯏꯔꯦ ꯍꯣꯏꯅꯦ ꯇꯥꯆꯧ ꯃꯗꯨꯗꯤ ꯌꯥꯏ ꯍꯌꯦꯡ ꯉꯟꯇꯥꯅ ꯄꯥꯕ ꯍꯔꯥꯎꯅꯕ ꯆꯠꯇꯨꯅ ꯌꯦꯡꯉꯨꯔꯁꯤ ꯃꯆꯤꯜ ꯃꯅꯥꯎ ꯃꯔꯤꯃꯛ ꯊꯕꯛ ꯁꯨꯕ ꯆꯠꯄꯗꯨ ꯇꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕꯗꯨꯗ ꯍꯤꯛꯇꯣꯛꯄ ꯉꯝꯗ꯭ꯔꯗꯨꯅ ꯆꯠꯂꯝꯃꯤ ꯏꯉꯣꯆꯥꯅ ꯃꯆꯥ ꯃꯔꯤꯕꯨ ꯑꯌꯨꯛ ꯉꯟꯅ ꯍꯧꯗꯣꯛꯇꯨꯅ ꯆꯟꯗ꯭ꯔꯒꯤ ꯃꯅꯥꯛꯇ ꯄꯨꯔꯝꯃꯤ ꯏꯇꯥꯎ ꯂꯥꯛꯂꯕ꯭ꯔꯥ ꯏꯆꯥꯁꯤꯡꯁꯨ ꯌꯥꯎꯔꯛꯂꯤꯗꯅ ꯏꯇꯥꯎ ꯃꯁꯤꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯃꯔꯤ ꯍꯥꯏꯕꯗꯣ ꯑꯣ ꯃꯁꯥ ꯃꯎ ꯌꯥꯝꯅ ꯐꯩꯅꯦ ꯑꯗꯨꯗꯤ ꯏꯇꯥꯎ ꯏꯪꯈꯣꯜꯗ ꯆꯠꯂꯁꯤ ꯏꯆꯥꯅꯨꯄꯥꯗꯣ ꯑꯥꯗ ꯉꯥꯏꯔꯒ ꯂꯩꯔꯝꯃꯅꯤ ꯍꯣꯏ ꯏꯇꯥꯎ ꯑꯗꯨꯅ ꯐꯔꯅꯤ ꯃꯆꯥꯅꯨꯄꯥ ꯃꯔꯤꯕꯨ ꯆꯟꯗ꯭ꯔꯒꯤ ꯃꯆꯥꯅ ꯁꯦꯝꯒꯠꯂꯛꯂꯤꯕ ꯏꯪꯈꯣꯜ ꯑꯗꯨꯗ ꯌꯥꯎꯍꯜꯂꯝꯃꯤ ꯑꯆꯧꯕ ꯊꯥꯅꯤꯜ ꯆꯤꯡꯈꯩ ꯑꯃꯗꯤ ꯃꯅꯤ ꯀꯔꯤꯁꯨ ꯊꯕꯛ ꯑꯋꯥꯕ ꯑꯃꯠꯇ ꯁꯨꯔꯝꯗꯦ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯏꯁꯤꯡ ꯆꯥꯏꯕ ꯑꯃꯗꯤ ꯉꯥꯅꯨ ꯌꯦꯟꯒꯤ ꯃꯆꯤꯟꯖꯥꯛ ꯊꯥꯛꯄ ꯑꯁꯤꯗꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯂꯥꯛꯄꯗꯒꯤ ꯊꯕꯛ ꯃꯅꯥ ꯑꯃ ꯐꯥꯎꯕ ꯁꯨꯗꯅ ꯐꯝꯗꯨꯅ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯁꯤꯗ ꯆꯟꯗ꯭ꯔꯒꯤ ꯃꯆꯥꯅꯨꯄꯥꯁꯨ ꯋꯥ ꯉꯥꯡꯕꯗꯤ ꯉꯝꯗ ꯃꯄꯥꯗ ꯍꯥꯏꯔꯝꯃꯤ ꯕꯥꯕꯥ ꯄꯥꯕꯨꯡ ꯏꯉꯣꯆꯥꯒꯤ ꯃꯆꯥ ꯃꯔꯤꯗꯣ ꯊꯕꯛ ꯇꯧꯕꯗ ꯌꯥꯝꯅ ꯑꯣꯏꯗꯦ
ꯂꯥꯛꯄꯗꯒꯤ ꯇꯨꯝꯗꯨꯅ ꯐꯝꯗꯨꯅꯇ ꯂꯩ꯫ ꯑꯩꯅ ꯊꯕꯛ ꯆꯠꯊꯣꯛꯂꯤꯉꯩꯗ ꯏꯪꯈꯣꯜꯒꯤ ꯏꯁꯤꯡ ꯑꯃꯗꯤ ꯉꯥꯅꯨ ꯌꯦꯟꯁꯨ ꯃꯆꯤꯟꯖꯥꯛ ꯑꯃꯠꯇ ꯊꯥꯛꯇꯕ ꯃꯈꯩ ꯇꯨꯝꯂꯝꯃꯤ꯫ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯅꯆꯥꯒꯤ ꯀꯔꯕꯥꯔꯁꯤ ꯃꯨꯠꯂꯅꯤ꯫ ꯏꯆꯥꯁꯤꯗꯤ ꯀꯩꯁꯨ ꯋꯥꯒꯅꯨ, ꯏꯄꯥ ꯑꯃꯨꯛꯇ ꯂꯥꯛꯂꯒ ꯌꯦꯡꯒꯦ꯫ ꯏꯄꯥꯅ ꯍꯥꯏꯕꯗ ꯋꯥꯈꯜ ꯇꯥꯗ꯭ꯔꯕ ꯃꯤꯗꯨꯗꯤ ꯑꯣꯏꯔꯔꯣꯏꯗꯕꯅꯤ꯫ ꯑꯗꯨꯅꯅꯦ ꯏꯄꯥꯅ ꯑꯃꯨꯛꯇ ꯂꯥꯛꯂꯒ ꯍꯥꯏꯅꯒꯦ꯫ ꯆꯟꯗ꯭ꯔꯅ ꯏꯉꯣꯆꯥꯗ ꯍꯥꯟꯅ ꯍꯥꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯃꯔꯤꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯪꯈꯣꯜꯗ ꯂꯥꯛꯂꯒ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯍꯥꯟꯅ ꯌꯦꯡꯊꯣꯛꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯅꯈꯣꯏꯗꯤ ꯊꯕꯛ ꯁꯨꯕ ꯂꯣꯏꯔꯕ꯭ꯔꯥ? ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯂꯝꯂꯤꯕꯁꯤꯕꯣ? ꯄꯥꯕꯨꯡ, ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯕꯗꯤ ꯉꯁꯥꯏꯅ ꯂꯣꯏꯔꯦꯗ꯫ ꯂꯣꯏꯕꯒꯤ ꯋꯥꯔꯗꯨꯅ ꯍꯤꯞꯄꯝꯕꯅꯤ꯫ ꯑꯗꯣ ꯆꯥ ꯊꯤꯟꯕꯤꯔꯛꯂꯤꯕ꯭ꯔꯥ? ꯅꯈꯣꯏꯅ ꯍꯧꯖꯤꯛꯇ ꯏꯁꯤꯡ ꯆꯥꯏꯔꯝꯕꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯂꯩꯕꯥꯛꯁꯤꯡꯁꯦ ꯂꯣꯏꯅ ꯂꯩꯀ꯭ꯔꯛ ꯆꯠꯂꯤꯅꯦ꯫ ꯃꯅꯥ ꯃꯁꯤꯡꯒꯁꯦ ꯈꯨꯏꯔꯒ ꯂꯣꯏꯅ ꯇꯨꯊꯗꯨꯅ ꯂꯩꯔꯤ꯫ ꯏꯁꯤꯡ ꯌꯥꯝꯅ ꯆꯥꯏꯃꯟꯕꯒꯤꯔꯥ? ꯄꯥꯕꯨꯡ, ꯆꯥꯏꯗꯤ ꯆꯥꯏꯕꯅꯤ꯫ ꯅꯨꯡꯁꯥ ꯁꯥꯕꯁꯤꯗ ꯊꯨꯅ ꯀꯪꯈꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯅꯈꯣꯏ ꯃꯔꯤꯗ ꯄꯥꯕꯨꯡ ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯑꯔꯥꯟꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯑꯆꯨꯝꯕꯒꯤ ꯃꯃꯥꯡꯗ ꯑꯔꯥꯟꯕꯅ ꯀꯨꯏꯅ ꯂꯦꯞꯄꯈꯛ ꯉꯝꯗꯕꯅꯤ꯫ ꯅꯈꯣꯏꯅ ꯇꯧꯕ ꯄꯨꯝꯅꯃꯛ ꯑꯩ ꯂꯣꯏꯅ ꯈꯪꯏ, ꯎꯏ꯫ ꯏꯁꯥꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯕꯗꯤ ꯐꯅ ꯂꯥꯏ ꯂꯥꯛꯇꯨꯅ ꯍꯥꯏꯔꯕꯁꯨ ꯋꯥꯈꯜ ꯇꯥꯕ ꯈꯛ ꯉꯝꯂꯣꯏ꯫ ꯑꯐꯕ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯒꯦ ꯈꯜꯂꯕꯗꯤ ꯏꯁꯥꯕꯨ ꯊꯥꯖꯕ ꯑꯃꯗꯤ ꯍꯣꯠꯅꯕ ꯂꯦꯞꯄ ꯌꯥꯗꯦ꯫ ꯍꯣꯠꯅꯕ ꯌꯥꯎꯗꯅ ꯀꯩꯗꯧꯅꯨꯡꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯊꯣꯛꯂꯣꯏ꯫ ꯑꯗꯨꯅ ꯅꯈꯣꯏꯅ ꯅꯄꯥꯡꯒꯜ ꯐꯔꯤꯉꯩ ꯃꯇꯝꯗ ꯁꯨꯕ ꯅꯣꯝꯕ ꯀꯜꯂꯕꯗꯤ ꯇꯨꯡꯗ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯈꯣꯏ ꯋꯥꯈꯜ ꯈꯔ ꯇꯥꯎꯀꯣ꯫ ꯆꯟꯗ꯭ꯔꯅ ꯃꯆꯤꯟ ꯃꯅꯥꯎ ꯃꯔꯤꯗ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯆꯠꯈꯤ꯫ ꯃꯆꯤन मनाव मरीदु चंद्रगी वाहैसिंग अदु ताबदा इकाइरमी। ताचौ, हौजी पाबुंग चंद्रना हाइरमलिबदुबु अखोइबु इकाइबु पिबा माले। होइने, अइसु खलिबनि। अदुदा माना हाइरिबसिंग अदु अचुम्बदि फना यामना याव। अदुबु मागिदो अखोइ फननबा ngangbा माने। मागी मचानुपागी करबारसि मुतलनि हाइदुना nganसिलमलिबो ओइरंगनि। ताचौ, तयाय अइदि मिगी मखादा थबक तौबसि क्या पामजदे। अइदि थबकसि तोकपु तोकनिंगने। नंगदा नतेने, अखोइ पुम्नमक्सु तोकनिंगलबनि। अदुबु अखोइना थबक यावरक्लिबसे नुमित खरनिदा ngairi। अदुगा मखोइनासु थागी खुसुमदि हाना पिथोरे। अदुना कमदौबा तोअनि सेलदि अखोइना लौसिनदुना इमा पाबुदसु पीदबिदा लोइना लोइसिनख्रे। मदुदनि अइना मथा सारिबसे। ताचौ, मदुगिदि वारुनु। सुमाइ तौरसे अखोइ युमदगिदि इमादा चाकना चारगा थबक चलिनि हाइदुना चाक पुथदुना युमदगी चाथोक्लगा थबक मफमदु चंगदबिदा अखोइना अतोबा मफमदु चतुना लेथोअसि। ए अथोंबा, नंगी नकोक्तो याइने। मदु याइ। अदुमना तौरसे हेंगदगिदि। अदो हौजिकिदि थबकसिंग असे फजना तौरमसि। मसिना अरोइबनिना। मचिन मनाव मरीगी वाखलदा थबक सुनिंगदबना मपुंसि अदु लेखाताना मांगनबा लंबी कया अमा याचरमि। असुमना मथंगी नुमितगी मखोइना सिनखिबा अदुगुमना मयुमदगी चांगन चारगा थबक चलिनि हाइदुना थोखिबदगी खुल सिंगबा थोंना कोइरुदुना नुमिदांग तारगा हंजिलक्लमि। इंगोचा मचा मरीमक वाखल तारकलि खंदुना मथमोइदा नुंगाइजबा फाउजरमि। इबुंगो, नखोइ मरीना वाखल तारकपसि इपा यामना पेल। इपाना नखोइबु फहनिंगबदगी nganglुइदबा कया अमा nganगसखिबा मयामदो इपाबु वारौगनि। मदु पुम्नमक अदो नखोइबु फहनिंगबदगी nganगखिबा ngakतनि। अदुना नखोइ मरीमक सुबा तनबा यादे। नथ्वाइ चंगना सुनो। नखोइना तालकपा सेल खुदिंगमक इपाना लौरोइ। नखोइ नसाना पाइसिनजौ। सेल लोइसिनगनु। सेल तुंगसिनबा सिजिनबा हैरबदि नोंगमदि इना कैरा खुनबा मिसक अमा ओइरकपदि सोइद्रबनि। होइ पाबा, अदुदि अखोइ थबमता चचरुखिगे। इंगोचा मचा मरीबु यामना थाजरमि। नोंगमा चंद्र याम थाजदना इंगोचागी मयुमदा लाक्लमि। इताउ चंद्र, काखतपिरो। याम थाजदना इताउना नताउगी नाक्ता लाक्पबु करी थबक लैरबगे। इताउगी इचानुपा मरीदो थबक लाक्तबा नुमित फना यामसिलक्पदुदा मसागा ngamद्रबा जाला हाइदुना हंगबा लाक्चरिबनि। ए इताउ, अइगी इचानुपा मरीदी नोंगालक्पदगी युमदगी चांगन चारगा थबक चटकनि हाइना हौजिक्तसु चटखि। इताउ, अखोइगी थबक मफमददि लाक्तबा नुमित 10 मुक सुजिलक्पदुदा अइ हंगबा लाक्लिबनि। इताउ, अइदि मखोइ मरीमक वाखल तारब्रा खल्लुबनि।
ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯈꯜ ꯌꯥꯎꯗꯕ ꯃꯆꯥ ꯉꯥꯛꯇ ꯑꯣꯏꯔꯝꯂꯦ ꯍꯦꯛ ꯄꯣꯛꯄꯤꯔꯤꯕ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯗ ꯃꯤꯅꯝꯕ ꯉꯝꯕ ꯃꯈꯣꯏ ꯃꯔꯤꯅ ꯑꯩꯕꯨ ꯏꯀꯥꯏꯕ ꯅꯪꯍꯜꯂꯦꯗꯅ ꯏꯇꯥꯎ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯜꯂꯦ ꯏꯆꯥ ꯋꯥꯈꯜ ꯌꯥꯎꯗꯕ ꯑꯁꯤꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯊꯥꯖꯕꯕꯨꯁꯨ ꯃꯥꯡꯍꯜꯂꯦ ꯑꯩ ꯌꯨꯝꯗꯒ ꯑꯃꯠꯇ ꯂꯩꯔꯔꯣꯏ ꯑꯁꯨꯛ ꯋꯥꯈꯜ ꯇꯥꯗꯕ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯔꯒ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯀꯔꯝꯅ ꯁꯥꯟꯇꯤ ꯐꯪꯒꯅꯤ ꯑꯩ ꯁꯤꯔꯕꯁꯨ ꯏꯊꯟꯇ ꯁꯤꯖꯈ꯭ꯔꯒꯦ ꯃꯣꯏ ꯕꯕꯥ ꯑꯃꯨꯛꯇ ꯇꯞꯊꯕꯤꯈꯣ ꯑꯉꯥꯡꯁꯤꯡꯗꯣ ꯂꯥꯛꯂꯒ ꯐꯖꯅ ꯍꯥꯏꯔꯒ ꯋꯥꯈꯜ ꯇꯥꯖꯔꯛꯀꯅꯤ ꯑꯁꯨꯛ ꯐꯖꯅ ꯍꯥꯏꯔꯕꯁꯤ ꯐꯥꯎꯕꯗ ꯋꯥꯈꯜ ꯇꯥꯗ꯭ꯔꯕ ꯅꯆꯥ ꯃꯔꯤꯗꯣ ꯀꯔꯝꯕ ꯃꯇꯝꯗ ꯇꯥꯒꯅꯤ ꯅꯪ ꯐꯥꯎꯕꯅꯁꯨ ꯅꯆꯥ ꯃꯥꯡꯍꯟꯕ ꯌꯥꯎꯔꯕꯅꯤ ꯑꯩꯅ ꯃꯥꯡꯍꯜꯂꯦꯗ ꯍꯥꯏ ꯑꯩꯅ ꯀꯔꯤꯗ ꯏꯆꯥꯕꯨ ꯃꯥꯡꯍꯟꯒꯗꯧꯔꯤꯕꯅꯣ ꯏꯆꯥꯗꯨꯕꯨ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯆꯩꯔꯝ ꯅꯥꯏꯕ ꯃꯈꯩ ꯐꯨ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯥꯏ ꯅꯪꯗ ꯅꯆꯥ ꯅꯨꯡꯁꯤꯕ ꯅꯠꯇꯦꯅꯦꯍꯦ ꯑꯩꯁꯨ ꯏꯆꯥ ꯅꯨꯡꯁꯤꯔꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯆꯥ ꯅꯨꯡꯁꯤꯕꯗꯣ ꯊꯃꯣꯏꯅꯨꯡꯗ ꯊꯝꯖꯤꯟꯗꯨꯅ ꯅꯆꯥꯁꯤꯡ ꯑꯁꯤꯕꯨ ꯋꯥꯍꯩꯅ ꯋꯥꯔꯦꯛ ꯋꯥꯇꯦꯝꯂꯝꯂꯕꯗꯤ ꯉꯁꯤ ꯋꯥꯔꯤꯕꯁꯨ ꯋꯥꯔꯝꯂꯣꯏ ꯑꯩꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯌꯨꯝ ꯄꯨꯅꯅꯕ ꯍꯣꯠꯅꯕꯗ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯌꯨꯝꯗ ꯂꯩꯕ ꯁꯪꯗꯦ ꯃꯗꯨꯅ ꯏꯆꯥ ꯑꯁꯤꯕꯨ ꯋꯥꯔꯛꯄꯒꯤ ꯃꯇꯝ ꯂꯩꯈꯤꯗꯦ ꯑꯗꯨꯒ ꯅꯪꯗꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯅꯆꯥꯁꯤꯡꯒ ꯂꯩꯔꯤꯕꯅꯤ ꯅꯪꯅ ꯅꯆꯥꯁꯤꯡꯕꯨ ꯐꯍꯟꯕꯗꯤ ꯌꯥꯝꯅ ꯂꯥꯏ ꯍꯧꯖꯤꯛꯇꯤꯅꯦ ꯄꯨꯝꯅꯃꯛ ꯃꯇꯝ ꯂꯣꯏꯔꯦ ꯏꯇꯥꯎ ꯑꯃꯨꯛꯇ ꯇꯞꯊꯕꯤꯈꯣ ꯋꯥꯈꯜꯗꯣ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯆꯠꯄꯤꯈꯤꯅꯨ ꯅꯇꯥꯎ ꯉꯁꯤꯗꯤ ꯏꯇꯥꯎꯒꯤ ꯑꯋꯥꯕ ꯀꯣꯛꯅꯅꯕ ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦ ꯏꯇꯥꯎ ꯀꯔꯤ ꯋꯥ ꯑꯣꯏꯔꯕꯅꯣ ꯅꯇꯥꯎꯒꯤ ꯏꯆꯥ ꯂꯝꯍꯦꯟꯕ ꯃꯔꯤ ꯑꯁꯤꯕꯨ ꯋꯥꯈꯜ ꯇꯥꯍꯟꯕ ꯉꯝꯒꯗꯕ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯒꯗꯕ ꯃꯥꯟꯗꯦ ꯏꯇꯥꯎ ꯀꯔꯤꯒꯤ ꯂꯩꯔꯣꯏꯗꯧꯔꯤꯕꯅꯣ ꯍꯟꯗꯛ ꯅꯇꯥꯎꯅ ꯍꯥꯏꯖꯒꯗꯧꯔꯤꯕ ꯋꯥꯁꯦ ꯃꯨꯟꯅ ꯈꯟꯕꯤꯌꯨ ꯃꯁꯤꯅ ꯏꯇꯥꯎꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯄ ꯉꯝꯒꯅꯤ ꯈꯟꯖꯩ ꯆꯟꯗ꯭ꯔꯅ ꯃꯇꯥꯎꯒꯤ ꯑꯋꯥꯕꯕꯨ ꯈꯪꯕꯤꯔꯗꯨꯅ ꯑꯋꯥꯕ ꯀꯣꯛꯅꯅꯕ ꯂꯝꯕꯤ ꯁꯤꯜꯂꯝꯃꯤ ꯏꯉꯣꯆꯥꯒꯤ ꯃꯆꯥ ꯃꯔꯤꯃꯛ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯒ ꯌꯥꯝꯅ ꯋꯥꯕ ꯁꯥꯗꯨꯅ ꯃꯌꯨꯝꯗ ꯍꯟꯅꯔꯛꯂꯝꯃꯤ ꯃꯈꯣꯏꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯄꯥꯅ ꯃꯥꯡꯒꯣꯜꯗ ꯂꯦꯞꯇꯨꯅ ꯉꯥꯏꯔꯝꯕꯗꯨ ꯎꯕꯗ ꯄꯥꯈꯠꯄ ꯈꯔꯗꯤ ꯐꯥꯎꯔꯝꯃꯤ ꯅꯣꯏ ꯍꯜꯂꯛꯂꯕ꯭ꯔꯥ ꯍꯣꯏ ꯕꯥꯕꯥ ꯍꯜꯂꯛꯏ ꯉꯁꯤꯗꯤ ꯊꯕꯛ ꯈꯔ ꯆꯤꯟꯕꯅ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯍꯩ ꯅꯈꯣꯏꯅ ꯊꯕꯛꯇꯣ ꯌꯥꯎꯅꯤꯡꯗ꯭ꯔꯕꯗꯤ ꯌꯥꯎꯅꯤꯡꯗꯦ ꯍꯥꯏꯅ ꯐꯣꯡꯅ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯅꯄꯥ ꯑꯩꯕꯨ ꯃꯤꯃꯥꯡꯗ ꯏꯀꯥꯏꯕ ꯅꯪꯍꯟꯕ ꯑꯁꯤ ꯃꯁꯤꯔꯥ ꯅꯈꯣꯏꯅ ꯄꯦꯜꯂꯤꯕ ꯑꯗꯨꯕꯨ ꯐꯔꯦ ꯅꯈꯣꯏꯅ ꯌꯥꯝꯅ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯇꯜꯂꯒꯗꯤ ꯅꯈꯣꯏ ꯍꯌꯦꯡꯗꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯅꯨ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯂꯩꯔꯣ ꯕꯥꯕꯥ ꯑꯋꯣꯏꯃꯛꯀꯤ ꯆꯠꯂꯨꯔꯅꯨ ꯍꯥꯏꯔꯣ ꯆꯠꯂꯨꯔꯅꯨ ꯃꯆꯤꯜ ꯃꯅꯥꯎ ꯃꯔꯤꯃꯛ ꯃꯄꯥꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯍꯔꯥꯎꯕꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯒ ꯏꯉꯣꯆꯥꯅ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯇꯨꯅ ꯃꯆꯥꯅꯨꯄꯥ ꯃꯔꯤꯗ ꯍꯥꯏꯔꯝꯃꯤ ꯏꯆꯥꯁꯥ ꯉꯁꯤꯗꯤ ꯏꯄꯥ ꯃꯤꯔꯝꯗ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯕꯥꯕꯥ ꯀꯔꯝ ꯀꯥꯟꯗ ꯆꯠꯀꯗꯕꯅꯤ ꯍꯧꯖꯤꯛꯃꯛ ꯆꯠꯂꯗꯕꯅꯤ ꯑꯦ ꯕꯥꯕꯥ ꯑꯗꯨꯗꯤ ꯍꯟꯗꯛ ꯂꯣꯛꯈꯤꯕ ꯐꯧꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯒꯦ ꯁꯦꯜ ꯈꯔꯗꯗꯤ ꯄꯤꯔꯝꯃꯨ ꯑꯩꯉꯣꯟꯗ ꯁꯦꯜ ꯅꯤꯔꯤꯕ ꯅꯪꯒꯤ ꯅꯊꯃꯣꯏꯗꯣ ꯉꯝꯕꯨ ꯉꯝꯃꯤ ꯑꯍꯜ ꯑꯣꯏꯔꯕ ꯆꯠꯄ ꯐꯥꯎꯕ ꯐꯖꯅ ꯉꯝꯗꯕ ꯑꯩꯅ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅೋ ꯆꯦꯡ ꯂꯩꯒꯦꯔꯥ ꯂꯩꯔꯣ ꯅꯈꯣꯏꯕꯨ ꯅꯈꯨꯠ ꯇꯦꯛꯄ꯭ꯔꯣ ꯅꯈꯣꯡ ꯇꯦꯛꯄ꯭ꯔꯣ ꯉꯝꯅꯕ ꯁꯨꯔꯒ ꯆꯥꯎ ꯃꯗꯨ ꯉꯝꯗ꯭ꯔꯒ ꯁꯤꯖꯔꯦꯗꯅ ꯑꯩꯒꯤꯗꯤꯅꯦ ꯊꯕꯛ ꯆꯠꯇꯕ ꯌꯥꯔꯣꯏ ꯏꯉꯣꯆꯥ ꯃꯥꯒꯤ ꯃꯐꯤ ꯃꯔꯣꯜ ꯌꯣꯝꯗꯨꯅ ꯁꯟ ꯒꯥꯔꯤ ꯑꯃꯗ ꯇꯣꯡꯗꯨꯅ ꯆꯠꯈꯤ ꯃꯄꯥꯒꯤ ꯃꯇꯧꯗꯨ ꯃꯆꯥꯅꯨꯄꯥ ꯃꯔꯤꯅ ꯈꯔ ꯌꯥꯅꯤꯡꯂꯝꯗꯦ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯐꯅ ꯌꯥꯝꯁꯤꯜꯂꯛꯂꯦ ꯏꯉꯣꯆꯥꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯗꯦ ꯑꯗꯨꯕꯨ ꯌꯨꯝꯗ ꯄꯩꯗꯨꯅ ꯊꯝꯕ ꯐꯧꯁꯤꯡ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯆꯥꯕ ꯐꯥꯎꯕ ꯃꯕꯨꯛ ꯊꯜꯂꯛꯇ꯭ꯔꯕ ꯑꯗꯨꯗ ꯃꯆꯤꯟ ꯃꯅꯥꯎ ꯃꯔꯤꯃꯛ ꯁꯥꯎꯔꯛꯂꯦ ꯏꯃꯥ ꯑꯩꯈꯣꯏ ꯄꯥꯕꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯩꯅꯣ ꯑꯩꯈꯣꯏꯕꯨ ꯌꯨꯝꯁꯤꯗ ꯍꯨꯟꯗꯣꯛꯇꯨꯅ ꯊꯅꯝꯂꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯅ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯣ ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯆꯥꯔꯝꯒꯅꯤ ꯐꯥꯎꯕ ꯈꯟꯗꯕ ꯁꯤꯒꯨꯝꯕ ꯃꯄꯥꯁꯤꯕꯨ ꯀꯔꯝꯕ ꯃꯄꯥꯅꯣ ꯏꯕꯨꯡꯉꯣ ꯅꯈꯣꯏꯅ ꯅꯄꯥ ꯑꯁꯣꯟꯕꯗꯨꯕꯨ ꯉꯥꯏꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏ ꯃꯔꯤ ꯂꯩꯅ ꯅꯃꯥ ꯑꯁꯣꯟꯕꯤ ꯑꯩꯕꯨꯁꯨ ꯆꯔꯥ ꯍꯦꯜꯍꯟꯕ ꯉꯝꯕ ꯅꯈꯣꯏꯕꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯨꯕꯒꯤ ꯃꯃꯜ ꯂꯩꯇꯦ ꯅꯈꯣꯏꯕꯨ ꯆꯥꯎꯅꯅꯕ ꯌꯣꯛꯂꯛꯄꯒꯤ ꯃꯍꯩꯗꯤ ꯅꯄꯥꯒ ꯑꯩꯒꯅ ꯑꯃꯨꯛ ꯐꯥꯎꯕ ꯆꯥꯕ ꯐꯪꯗꯅ ꯁꯤꯈꯤꯕꯗꯨꯔꯣ ꯅꯈꯣꯏꯅ ꯄꯦꯟꯒꯗꯧꯔꯤꯕꯁꯦ ꯏꯃꯥ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯗꯨꯅ ꯏꯃꯥꯕꯨꯗꯤ ꯆꯔꯥ ꯍꯦꯜꯍꯜꯂꯣꯏ ꯏꯅꯥꯎꯆꯥ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯗꯧꯕ ꯇꯥꯏ ꯑꯩ ꯏꯃꯥꯅ ꯀꯞꯄꯁꯤ ꯌꯦꯡꯕ ꯉꯝꯗꯦ ꯑꯩ ꯉꯁꯤꯗꯤ ꯋꯥꯈꯜ ꯇꯥꯔꯛꯂꯦ ꯑꯩꯈꯣꯏ ꯃꯔꯤꯅ ꯌꯨꯝꯁꯤꯗ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯒ ꯏꯃꯥ ꯏꯄꯥꯕꯨ ꯌꯣꯛꯄ ꯉꯝꯗꯕ ꯃꯆꯥ ꯑꯩꯈꯣꯏꯕꯨ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯀꯔꯤ ꯍꯥꯏꯅ ꯉꯥꯡꯅꯔꯝꯒꯅꯤ ꯃꯥꯅꯦ ꯇꯥꯆꯧ ꯄꯥꯕꯅ ꯑꯩꯈꯣꯏꯕꯨꯁꯨ ꯀꯌꯥꯗ ꯋꯥꯔꯧꯔꯝꯒꯅꯤ ꯇꯥꯆꯧ ꯑꯩ ꯈꯜꯂꯨꯔꯒ ꯌꯥꯝ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ ꯉꯁꯤꯗꯒꯤ ꯇꯥꯆꯧꯅ ꯅꯅꯥꯎ ꯑꯩꯈꯣꯏꯕꯨ ꯂꯝꯖꯤꯡꯕꯤꯌꯨ ꯇꯥꯆꯧꯅ ꯇꯧꯁꯤ ꯍꯥꯏꯕꯗꯣ ꯃꯁꯤꯅ ꯐꯒꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏ ꯇꯧꯖꯒꯦ
Inausa, hojikti aikhoi thabak sudaba yade. Aduna kaithel chatuna afang thabak suduna sel talase. Maduna tragadi aikhoi kari tawgani. Machil marau marina kaithel chatuna thabak amata tawsaba phanglabadi khanduna thisarami adubu hanadagi mina mafam kanarambana kari mata tawba phangdana mayumda hanaraklami. Kari tawduna sel tangani khanbada wakhal thoklamde. Matam aduda mapandagi nupa amana kawraklami. Yumsibu mi leibro? Laye kari habigadabano. Ibungo aise thangnaba kholesigi mini. Aige achauba inkhol amale. Maduda aigi yum anauba masage haina tawbani. Maduda wa panbise mayam haubana ai yum sabagi lam khudingma kansinduna leiri. Adubu kokthokpinanaba haiduna ai mi thiba lakpani. Masigi thabak asibu nakhoi khara tawpiba yagadra. Aduga nakhoina wasing adushu loina oizo. Inausa, nupasina hariba thabakse aikhoi tahorasi. Aduga wapansing adushu aikhoina oiro hairabanina wasing ado kaithelda aikhoina yolabadi. Aikhoi sel kaya ama phanglagani. Hoita chau, madu yam phaba wani. Khura, aikhoi thabak tu tawjarage. Haujimag aikhoi khura gi tung injaraktuna wa pambi sing ado aikhoina loina kokthokjarage. Phare phare, adudi aigi tung ilo. Nupadugi matung induna mache manau marina yam khraba wapan mayam adubu koktuna puraklaga mayumda paiduna thamlami. Tachau, haujikti wa mayam su pure. Aduna kaithelda yonanaba purasira. Inausa, wayam ase kaithelda puduna lairabadi matam yamna changani. Aduna kaithel chatuna wa lainingba mi singa pau phaunaduna makhoina lawba lakhanbana phagani haina khali. Asumna mache manau marina tanaduna wa laige haiba miga pau taraduna wa sing adubu yonba haurami adubu mamal yamna honglami. Masina makhoina wa zarubagi mamal yoba ngamlamde. Nongma nupa ama mayumda wa laiba laklami. Ibungo, nakhoina wa panmi masa oina yonbadagidi wana pojai sembaduna adumaina yonbaduna hena tongbani he. Madu tawbada sel paikhiba mi kokthong ama leirabani. Tachau, hojiki ahalduna hairamlibado achumba oigani khali. Aikhoina wa pambi ngakta yonbase mamalsu hongani. Aduga wana pojai imungi sizinabagi kaya ama semduna yolabadi. Mamal tangna yonduna aikhoida yamna kanaba oigani khali. Mani. Nakhoina hairibado yamna chumi. Adubu aikhoidi karamna wana pojai sem sagani su khangde. Aduna aiba magi manakta chatuna hana tamubana phagani. Imagi bungo, nakhoina atopada tamludrabasu imasu wana pojai sem saba hai. Imana nakhoibu karamna thomok amadi yumgi changdaba yadraba potlam sing ado semba saba ado kamaina sagani haibadu tambiraki. Numid asidagi mamana makhoi marigi mamangda wana phazaraba pojai kaya saduna ulami. Mamana tawbudu pukning changna tamjarami. Hojikti machil manau marigi tonganba mahaina makhal makha kayagi pojai sing semba saba hairami. Makhoina sem sariba pumnamak kaithelda putoktuna yolami. Kaithelda lakliba mipum khudingmakna makhoigi pojai adubu pamna launarami. Hojikti machil manau marina sel kaya ama tanba ngamjari. Aduga makhoigi mapana tansinjaba lawpham macha adubu machil manau changduna phau thaduna law uzarami. Inausa, hojikti aikhoi marigi karbar mai pakpa horaklabani. Aduna aikhoi marina tansilakpa selsing asina lam achauba ma leiduna wa panbi kaya ama tharaga aikhoigi karbar leptana tawsi. Aduga sangari amasu leiduna aikhoigi pojai sing ase khul kaya da chatuna yolabadi hena chakhatpa ngamgani haina khale. Mani tachau, maduna khwaidagi chakhatnaba lambini. Tachau, adudi lam achauba ma leinanaba tawrasi. Machil manau marina ayuk nungthil khaktana wana phazaba makhal mathelgi potlam kaya sem saduna yolami. Chauraba inkhol ama leiduna wa thaduna karbar makha tana tawjarami. Machil manau ani amana kaithelda potpham ama hangduna yolami aduga ani amana khulda puduna yonba chatlami. Ingo chana hamakhai chandragi yumda leiduna machasingbu wakhal taraknaba matauga makhoi anina sinba oirami. Hojikti machasingi nungairaba pau tabada yamna penjarami. Itauna sinbiduna hojikti aigi awaba pumnamak kokjari. Itaugi lamandi natauna kaidungnungda kauzaroi. Karigi lamano itau? Aigi khara khangjaba aduda haijakibani.
ꯏꯉꯣꯆꯥ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯄꯥꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯎꯔꯒ ꯃꯆꯥ ꯃꯔꯤꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯃꯄꯥꯗ ꯍꯥꯏꯖꯔꯝꯃꯤ, "ꯕꯥꯕꯥ, ꯅꯆꯥ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯅꯆꯥ ꯑꯩꯈꯣꯏꯅ ꯄꯥꯕꯕꯨ ꯌꯥꯝꯅ ꯋꯥꯍꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯆꯥ ꯑꯩꯈꯣꯏ ꯋꯥꯈꯜ ꯇꯥꯔꯦ꯫ ꯏꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯟꯖꯔꯔꯣꯏ꯫ ꯍꯧꯖꯤꯛꯇꯤ ꯋꯥꯅ ꯄꯣꯠꯆꯩ ꯀꯌꯥ ꯁꯦꯝ ꯁꯥꯗꯨꯅ ꯌꯣꯟꯕꯒꯤ ꯀꯔꯕꯥꯔ ꯇꯧꯖꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯂꯝ ꯏꯪꯈꯣꯜ ꯀꯌꯥ ꯑꯃꯁꯨ ꯂꯩꯁꯤꯟꯕ ꯉꯝꯖꯔꯦ ꯕꯥꯕꯥ꯫ ꯕꯥꯕꯥ, ꯍꯧꯖꯤꯛꯇꯤ ꯇꯥꯆꯧꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯋꯥꯈꯜ ꯇꯥꯔꯦ꯫ ꯑꯗꯨꯅ ꯄꯥꯕ ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯤꯔꯅꯨ꯫ ꯏꯄꯥ ꯆꯠꯂꯔꯣꯏ꯫ ꯅꯈꯣꯏꯅ ꯋꯥꯈꯜ ꯇꯥꯔꯒꯕꯨ ꯏꯄꯥꯅ ꯋꯥꯈꯤꯗ꯭ꯔꯣ? ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯅꯤ ꯏꯄꯥꯅ ꯁꯥꯡꯂꯕ ꯃꯇꯝ ꯀꯌꯥꯗꯒꯤ ꯉꯥꯏꯔꯛꯂꯤꯕ꯫ ꯏꯄꯥ ꯉꯁꯤꯗꯤ ꯄꯦꯜꯂꯦ꯫ ꯏꯄꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ." ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯏꯉꯣꯆꯥꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯆꯔꯝꯃꯤ꯫ ꯏꯇꯥꯎ, ꯍꯧꯖꯤꯛꯇꯤ ꯏꯆꯥꯁꯤꯡꯅ ꯋꯥꯈꯜ ꯇꯥꯔꯛꯂꯕ ꯃꯇꯨꯡ ꯑꯁꯤꯗ ꯏꯃꯧ ꯅꯨꯄꯤ ꯑꯃꯨꯛ ꯄꯥꯝꯂꯛꯂꯤ꯫ ꯏꯆꯥꯁꯤꯡ ꯑꯁꯤꯁꯨ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯅꯨꯄꯤ ꯊꯤꯕꯒꯤ ꯋꯥꯈꯜꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯃꯈꯣꯏ ꯃꯔꯤꯅ ꯅꯨꯄꯤ ꯊꯤꯔꯕꯗꯤ ꯑꯩꯁꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯦꯟꯖꯒꯗꯕꯅꯤ꯫ ꯏꯇꯥꯎ, ꯀꯔꯤꯒꯤ ꯋꯥꯔꯤꯅꯣ ꯑꯗꯨꯒꯤꯕꯨ? ꯑꯩꯈꯣꯏꯅ ꯊꯥꯈꯤꯕ ꯅꯆꯥꯅꯨꯄꯥ ꯃꯔꯤꯒꯤ ꯄꯣꯠ ꯆꯩ ꯂꯧꯗꯨꯅ ꯀꯔꯕꯥꯔ ꯇꯧꯃꯤꯟꯅꯔꯤꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯤꯁꯛ ꯑꯗꯣ ꯑꯩꯒꯤ ꯃꯔꯨꯞ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏꯅ ꯅꯆꯥꯅꯨꯄꯥ ꯃꯔꯤꯒ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅ ꯁꯤꯡꯅꯅꯕ ꯍꯥꯏꯔꯛꯂꯕꯅꯤ꯫ ꯑꯗꯨꯅ ꯏꯇꯥꯎ, ꯑꯩꯈꯣꯏ ꯆꯠꯇꯨꯅ ꯅꯃꯧ ꯅꯨꯄꯤ ꯍꯥꯏꯅꯕ ꯆꯠꯂꯨꯔꯁꯤ꯫ ꯏꯇꯥꯎ, ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯅꯤ꯫ ꯑꯗꯨꯗꯤ ꯏꯇꯥꯎ, ꯑꯩ ꯈꯔ ꯊꯨꯅ ꯍꯥꯏꯅꯔꯨꯅꯅꯕ ꯇꯧꯔꯁꯤ꯫ ꯑꯗꯨꯕꯨ ꯏꯇꯥꯎ, ꯅꯆꯥ ꯃꯔꯤꯗ ꯍꯥꯟꯅ ꯈꯪꯍꯜꯍꯧꯕꯅ ꯐꯒꯅꯤ꯫ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯤꯗꯤ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯒꯤ ꯃꯈꯥꯗꯁꯨ ꯂꯩ꯫ ꯑꯗꯨꯅ ꯍꯥꯟꯅ ꯍꯪꯕꯤꯌꯨ꯫ ꯍꯣꯏ ꯏꯇꯥꯎ, ꯑꯩ ꯍꯥꯟꯅ ꯍꯪꯗꯨꯅ ꯌꯦꯡꯈꯤꯒꯦ꯫ ꯏꯉꯣꯆꯥꯅ ꯃꯆꯥ ꯃꯔꯤꯒ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯖꯔꯝꯃꯤ꯫ ꯏꯆꯥꯁꯥ, ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯃꯔꯤꯃꯛ ꯅꯔꯣꯝꯗꯣꯝ ꯂꯦꯞꯆꯕ ꯉꯝꯂꯦ꯫ ꯑꯗꯨꯅ ꯅꯈꯣꯏ ꯃꯔꯤꯃꯛ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤ꯫ ꯕꯥꯕꯥ, ꯑꯩ ꯂꯨꯍꯣꯡꯕꯁꯤ ꯄꯥꯝꯗ꯭ꯔꯤꯗ꯫ ꯕꯥꯕꯥ, ꯂꯨꯍꯣꯡꯗ꯭ꯔꯕꯁꯨ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯩꯈꯣꯏ ꯂꯣꯏꯅ ꯇꯧꯒꯦ꯫ ꯅꯨꯄꯤ ꯊꯤꯔꯒ ꯀꯩꯗꯧꯅꯤ? ꯏꯃꯨꯡ ꯀꯥꯏꯅꯅꯕꯅꯤ꯫ ꯍꯥꯏ, ꯅꯨꯄꯤ ꯊꯤꯔꯒ ꯀꯔꯤꯒꯤ ꯏꯃꯨꯡ ꯀꯥꯏꯒꯗꯧꯔꯤꯕꯅꯣ? ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯗꯧꯔꯤꯕ ꯏꯃꯧ ꯑꯗꯨꯅꯅꯦ ꯌꯨꯝ ꯑꯁꯦ ꯁꯥꯊꯤ ꯐꯪꯒꯗꯧꯔꯤꯕꯁꯦ꯫ ꯃꯤꯒꯤ ꯃꯧ ꯐꯠꯇꯕꯤ ꯈꯔꯅ ꯇꯧꯔꯒ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯆꯦꯟꯊꯕꯗꯨꯗꯤ ꯅꯈꯣꯏ ꯂꯥꯟꯒꯅꯤ꯫ ꯑꯗꯨꯝꯅ ꯅꯨꯄꯤꯕꯨ ꯌꯥꯝꯅ ꯐꯠꯇꯅ ꯂꯧꯒꯅꯨ꯫ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ, ꯂꯩꯃꯔꯦꯝꯕꯤ꯫ ꯅꯈꯣꯏ ꯃꯔꯤꯃꯛ ꯌꯥꯝꯅ ꯊꯨꯅ ꯂꯨꯍꯣꯡꯅꯕ ꯇꯧꯁꯤ꯫ ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯈꯪꯅꯖꯕꯒ ꯂꯩꯕ꯭ꯔꯣ? ꯂꯩꯔꯒꯗꯤ ꯏꯀꯥꯏꯒꯅꯨ, ꯏꯄꯥꯗ ꯍꯥꯏꯌꯨ꯫ ꯏꯄꯥ ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯍꯥꯏꯅꯔꯨꯒꯗꯧꯔꯤꯕꯅꯤ꯫ ꯕꯥꯕꯥ, ꯂꯩꯇꯦꯗ꯫ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣ? ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯐꯅꯅꯕ ꯁꯤꯜꯂꯒꯦ꯫ ꯕꯥꯕꯥ, ꯀꯔꯤꯅꯣꯁꯨ ꯈꯪꯗꯅ ꯅꯨꯄꯤꯒ ꯊꯤꯕꯤꯔꯛꯀꯅꯨꯀꯣ꯫ ꯍꯥꯏ, ꯑꯩꯕꯨ ꯁꯣꯅꯣ ꯆꯨꯕ ꯃꯤ ꯃꯥꯜꯂꯨꯔꯕ꯭ꯔꯣ? ꯑꯩꯁꯦ ꯅꯄꯥꯅꯤ꯫ ꯑꯩꯅ ꯊꯤꯕ ꯏꯃꯧ ꯅꯨꯄꯤꯗꯨꯗꯤꯅꯦ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯇꯨꯃꯤꯟꯅ ꯂꯩꯌꯨ꯫ ꯑꯩꯅ ꯁꯤꯟꯕꯁꯤꯗ ꯌꯥꯎ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯄꯥꯕꯅ ꯇꯧꯔꯤꯁꯤꯕꯨ ꯑꯐꯕ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯏꯃꯥ, ꯃꯥꯅ ꯍꯥꯏꯕ ꯆꯠꯀꯗꯧꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯕꯨ ꯀꯅꯥꯅꯣ? ꯍꯌꯦꯡ ꯀꯣꯟꯅ ꯏꯃꯨꯡ ꯊꯨꯒꯥꯏꯕꯤ ꯑꯣꯏꯔꯝꯃꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯤꯄꯥꯕꯅ ꯇꯧꯔꯤꯁꯦ꯫ ꯍꯣꯏꯅꯦ, ꯃꯣꯏ ꯕꯕꯥ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯃꯣꯏ ꯕꯕꯥꯅ ꯍꯥꯏꯅꯕ ꯆꯠꯀꯗꯧꯔꯤꯗꯨꯕꯣ? ꯍꯩ, ꯃꯤꯒꯤ ꯁꯦꯜ ꯄꯥꯏꯈ꯭ꯔꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ꯫ ꯃꯣꯏ ꯕꯕꯥ, ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥꯁꯤꯡꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯗ ꯃꯆꯨ ꯇꯥꯗꯦ ꯍꯥꯏꯅꯕꯅꯤ꯫ ꯑꯩꯗꯤ ꯀꯌꯥ ꯄꯥꯝꯖꯗꯦꯗ꯫ ꯍꯩ, ꯅꯪꯁꯨ ꯑꯃꯨꯛ ꯍꯧꯔꯛꯂꯕ꯭ꯔꯥ? ꯅꯃꯥ ꯅꯆꯥ ꯅꯈꯣꯏꯁꯤ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯗꯀꯣ꯫ ꯃꯤꯅ ꯍꯥꯏꯕ ꯌꯥꯝꯅ ꯂꯧꯈ꯭ꯔꯦ꯫ ꯑꯩꯅ ꯏꯃꯧ ꯅꯨꯄꯤꯕꯨ ꯆꯠꯇꯨꯅ ꯌꯦꯡꯂꯨꯔꯕꯅꯤ꯫ ꯏꯪ ꯇꯞꯈ꯭ꯔꯕ, ꯃꯕꯣꯛ ꯃꯄꯥꯎꯁꯨ ꯌꯥꯝꯅ ꯐꯩ꯫ ꯊꯣꯡ ꯊꯥꯛꯄꯅ ꯃꯔꯣꯜ ꯑꯃ ꯍꯩ꯫ ꯑꯩꯅ ꯌꯥꯔꯅꯤ ꯈꯟꯗꯨꯅ ꯍꯥꯏꯅꯕ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯒꯅꯦ ꯂꯦꯞꯅꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯣ ꯕꯥꯕꯥ, ꯃꯁꯛꯇꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯐꯖꯕ ꯊꯤꯕꯤꯔꯛꯑꯣ, ꯅꯆꯥꯒꯤ ꯃꯥꯏ ꯆꯣꯞꯇꯅꯕ꯫ ꯍꯥꯏ, ꯏꯀꯥꯏꯕꯁꯨ ꯈꯪꯗꯦꯅꯦꯍꯦ꯫ ꯑꯩꯁꯨꯅꯦ ꯏꯃꯧ ꯅꯨꯄꯤ ꯑꯊꯤꯕ ꯄꯥꯝꯗꯦꯅꯦꯍꯦ꯫ ꯏꯃꯧ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤꯅꯤ ꯑꯩꯅ ꯈꯜꯂꯤꯕꯁꯦ꯫ ꯅꯈꯣꯏꯒꯤ ꯅꯊꯧ ꯇꯧꯅꯔꯨꯔꯣ ꯌꯥꯔꯦ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕꯗꯤ ꯑꯩꯅ ꯁꯤꯜꯂꯒꯦ꯫ ꯏꯉꯣꯆꯥꯅ ꯃꯆꯥꯅꯨꯄꯥ ꯃꯔꯤꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯏꯪ ꯇꯞꯄꯤ ꯃꯃꯧ ꯅꯨꯄꯤ ꯈꯟꯗꯨꯅ ꯃꯆꯥ ꯃꯔꯤꯕꯨ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯆꯥ ꯃꯃꯧꯁꯤꯡꯅ ꯃꯈꯣꯏꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯏꯉꯣꯆꯥ ꯃꯆꯥꯁꯤꯡꯒꯤ ꯁꯦꯕꯥ ꯐꯪꯂꯕꯗ ꯑꯋꯥꯕ ꯑꯃꯠꯇ ꯂꯩꯇꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫